ESHAGI KANABA KHAK LOUBA NATTANA Leikai Amadi Khungganggi Awat-Apa Leiba Pumnamak Meeyamgi Numit Saruk Yaduna Khudongchaba Loubiyu HAINA BISHNUPUR District DC LOUREMBAM BIKRAM appeal TOURAKLI Wafam asing asi District Administration BISHNUPUR na silaga District asige Mini Secretariat Complex ta Leiba Panchayat Resource Center da Pangthopa Meeyamgi Numit ta mahakna phongdokhibani Thauram aduga mari lainana DC LOUREMBAM BIKRAM na hai Leibak ama chawkhatpa haibasi hiram kayada Awat-Apa leitraba ana layeng mahi masjid amadi lambi thong matik chana leiraba matamda ta oiba ngamgani Meeyamgi Numit asi District Headquarter khakta da pangthokpagi mahut irang asina pharaklabadi Gram Panchayat amadi District asigi mafam kayada koina chatlaga pangthoknaba honagani Meeyamgi Numit asida isa-isagi KANABA su loubiyu aduga Leikai Amadi Khungganggi Awat-Apa Leiba Pumnamak Meeyamgi Numit ta laktuna phongdokpiyu haina DC BIKRAM na makhatana appeal tawki Meeyamgi Numit pangthokpa asi matam khara lepluraba matung Manipur lengaki pautak matungina ngazi BISHNUPUR District ta Meeyamgi Numit asi haudokpane District asigi block ahum dagi lakpa Meeyamna saruk yakiba thoram aduda ADC Tongbram Opendro amadi District Level Officer singna saruk yaki loinana tongan ba department kaya dagi store sing su hangki thoram aduga mari lainana beneficiaries singda ration card amadi CMSD card chingba kaya kusunaki